TOMTV KEITHELGI MAPAO yengberiba mamal yamlaba viewers pumnamakpu adonge anchor oina marina chanuna taramna okchari ngasi miyamgi damakta anabu KEITHELGI anabu mapao khodol tamjanabagi damak hojik akhoi KEISHAMTHONG KEITHEL station leizare mafam asi khorambal KEITHELdagi kilometer 2.2 muk chatlaga leiba mafamni mafam asida akhoi phambiriba imaibel singsiga unaduna wari watai sanasagi KEITHEL asi matau karamna horakibano amadi mafam asta yoliba processing sigi mamal punna khangminasi ngasi hairagi mamal su khangminase hai habase akhoi miyoibana hingbada changdaba yadra posak amane masisu aduki matik kanaba ado hojik hairagi onba ima amasta phame ima ga wari watai sanasagi mayam punna mideng taminasi keno KEISHAMTHONG longjam leira mudum sigi mudum mati kawe ima na KEITHEL phambirak posak kyang kuiragi sidagida moy corona matung mamang chahi yaurakadore sigira tha ai famari sidagida di tha mari tha manga mukta ngaire imana yoliba posai singse kari no mamal na kya da tikpira aga imana kya da yoli no habda sillo ina mak posai singse khar mamal habi sigi posa semje more gi semjina akhoi samaga marfu adumana more gi semjina samana yole hoji mo sonda ban tawi ama tawi poke tawi tawramanina sigi semjina hoje hana samaga humdra samaga yankai samana yolambado upai leitre hoje chani dai taba yadre hoje se adagi asongi kasmi sem si kasmi asongi ni ko sina mo si chani dai taba yadre moina box mama jam he kalabani upai leite pat pomba mayam jawbani na upai leitre adumani yole komla di sama kul smana ole tanga banina sam ombe yarami so dikti matam jina yarakta banina adumana sama kun samaina adum ole kabok nungbok patara tara kasu yam banate de be kasu am tong banate da adagi asi laisang kawi lohong bada yawda biyadaba ado ai ngasi asi yomam de kan ngasi kak porak tangairi lohong bai akhoi mitai gi lohong bana tab atopa du sina bro mai gi lohong badi moi sidi yaw de khangde akhoi mitai lohong badi masi yawda biyade laisang ai ba pose potai sing angur adagi abakado su leiba male de lapoi nung boi du mamal khar khangan lapoi jo ji am tange khoi ji lapoi yang khai ye sa adagi sangdara sam yang khai adagi sam marfu adu mai yole upale taba porak tabanina hana akhoi gi KEITHEL se imana phambirak phase yam kanna kuidriko adu corona mamangdagi hana phambira abra natragana kamai corona mamangdadi akhoi che sengna harbada bazada phame ko bazada khoi koire chahi kon manga kun darum sure kamsiga bazar ga khetna bagitang kena base corona to min bazada so dum phajaba nungai ba phamba nungai ba wani poti sini hele sipa bu male khoi ima KEITHEL na phamja bani kan hanadi adu mai taw yam nungai sai ima ga unar ga wari watai sana jaba sai ima bu thak chari ima minga leifam ga haibiu ba aina khangem pali ningom lektegi mingna sujata kawe ima KEITHEL phambira po kyang kuiragi aidi handa covid manungdegi phambane hana phamjarakte adu khoi covid manung sida KEITHEL phamba khoi imana thokpira ise habadi kai kano leibagi no habadi yumna sum leiba nungai te haibagi ra kari leiba yumda khoi inembokse hana cancer patient oiramba adagi ma covid ki 20 March ki date 9 da siraba 21 da sorar oiraga 22 sida khoi kaim thokpa yadre na mi ga gi tawbagya thokpa yadaba duragi khoi tawbang kada na hausi inembok su sigramina kaimta tawbang khangde ma pan bo thokpa yadaba de khoi hausi sanarame hausi ticket phangdaba dagi khoi ise ma bazar da phambam lei akhoi je tawbang khangde kaim tawbang khangde inembok ke seba su tawbon lo sigramnina ma so adreira khoina si phambagi se khoi sum yumda khara sum tawbadagi sida hayombi se ma makon matonda lei se mana tawbadai mangode leiri sum khangbadagi sum phamgri ne sina ahan bane pot yan ba nungai bro kamai taw nungai yamna sum yumda sum free da leibare sida tawbadi yam thi nungai haidi sum hana di kaim tawdagi haidi leire yumda mapan thokpa yadabni hairaga sidi nomagi yam thina kanai phase yam phai yam nungai sai ima do ima gi pochai sing se mamal se kya da lobi reina do ima na kya da yoli no do pochai sing se amam tawani habi sisina keno neba USA gi neba se India gi neba India gi apple se akoina box da lupa lising mariga sami da lowe ado yon bada akoina na lupa lising keno tawe moina da habi kiji de kya keji da keno da lowe keji da lupa sani da yole sisina are sisisu lupa lising mariga sisu loi maneba sisisu loi bak sani da lo yole are daigon futse sisina box da moya khoi keji da lupa hum de yol bado tu pi de tang pai mom de yom ba ni 250 da su dum yole khoi adagi
ꯑꯦꯕꯣꯀꯦꯗꯣꯁꯨ ꯀꯦꯖꯤꯗ 150 ꯌꯣꯜꯂꯦ ꯑꯗꯩ ꯂꯐꯣꯏꯅ ꯆꯪꯅ ꯍꯧꯖꯤꯛ ꯈꯔ ꯁꯤꯖꯟꯒꯤ ꯈꯔ ꯍꯦꯟꯒꯠꯂꯦꯀꯣ ꯀꯣꯝꯂꯥꯅ ꯀꯦꯖꯤꯗ 100 ꯌꯣꯜꯂꯦ ꯁꯤꯁꯨ ꯀꯩꯅꯣꯗ ꯌꯣꯜꯂꯦ 170 ꯌꯣꯜꯂꯦ ꯃꯣꯔꯦ ꯁꯦꯝꯁꯤꯅ 180ꯗ ꯌꯣꯜꯂꯦ ꯁꯤꯁꯤꯅ ꯑꯗꯣ ꯍꯧꯖꯤꯛ ꯃꯃꯜ ꯍꯦꯟꯒꯠꯂꯛꯄꯒꯤꯅꯦ 200 ꯌꯧꯔꯦ ꯃꯣꯔꯦꯒꯤ ꯍꯧꯖꯤꯛ ꯑꯥꯔꯃꯤ ꯆꯪ ꯌꯥꯗꯦꯗꯅ 170ꯁꯨ ꯌꯣꯜꯂꯝꯃꯦꯕ ꯑꯗꯩ 150ꯗꯁꯨ ꯑꯗꯨꯝ ꯄꯤꯊꯣꯛꯑꯝꯃꯦꯕ ꯑꯗꯣ ꯍꯧꯖꯤꯛꯁꯤꯅ 200ꯁꯤ ꯌꯧꯔꯦ ꯂꯐꯣꯏ ꯆꯪꯊꯣꯛꯄꯁꯦ ꯀꯌꯥ ꯌꯣꯜꯂꯤꯅꯣ ꯆꯪꯁꯦ ꯑꯩꯈꯣꯏ ꯃꯆꯥꯁꯤꯅ ꯆꯥꯝꯃꯗ ꯌꯣꯜꯂꯦ ꯑꯗꯨꯗꯨꯒ ꯈꯔ ꯆꯥꯎꯕꯗꯣ ꯐꯪꯗꯕ ꯍꯧꯖꯤꯛꯁꯤ ꯍꯥꯎꯅ ꯂꯣꯏ ꯃꯃꯜ ꯍꯦꯟꯒꯠꯂꯛꯑꯦꯕ ꯃꯣꯏꯅ ꯑꯗꯨꯅ ꯆꯥꯎꯕ ꯐꯖꯕꯗꯨꯅ 200ꯗ ꯌꯣꯜꯂꯦ ꯑꯗꯨꯗꯨꯒ ꯀꯥꯔꯣꯡꯒꯤꯁꯨ ꯂꯩꯔꯦ ꯑꯈꯪ ꯑꯐꯪꯕ ꯂꯧꯅꯔꯦ ꯑꯌꯥꯝꯕꯅꯗꯤ ꯊꯥꯡꯖꯤꯡꯗꯩ ꯂꯧꯋꯦ ꯑꯩꯈꯣꯏ ꯁꯤ ꯊꯥꯔꯕ ꯃꯃꯜ ꯍꯦꯟꯒꯠꯂꯛꯏꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯒꯥꯔꯤ ꯊꯥꯎ ꯃꯃꯜ ꯍꯦꯟꯒꯠꯄ ꯊꯥꯎꯒꯤ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯅ ꯇꯝꯕꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅ ꯇꯝꯕꯤꯕꯅ ꯍꯥꯏꯗ꯭ꯔꯥ ꯍꯧꯒꯩꯁꯨ ꯃꯣꯏꯁꯨ ꯐꯖꯅ ꯍꯥꯏꯗꯤ ꯁꯤꯒꯤ ꯁꯤꯖꯟ ꯃꯇꯝꯅꯤꯗꯅ ꯂꯨꯍꯣꯡꯕꯒꯤ ꯀꯩꯅꯣꯒꯤ ꯅꯍꯥꯟꯈꯩ ꯍꯦꯟꯒꯠꯂꯝꯗꯦ ꯁꯤꯗꯩꯁꯤꯗ ꯍꯦꯟꯒꯠꯂꯛꯄ ꯖꯔ ꯂꯥꯎꯅ ꯄꯩꯁꯥꯁꯦ ꯍꯥꯟꯅ ꯑꯇꯩ ꯄꯣꯠ ꯆꯩꯁꯨ ꯃꯌꯥꯝ ꯌꯣꯟꯕ ꯎꯏ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯍꯩꯀ꯭ꯔꯨ ꯆꯝꯄ꯭ꯔꯥ ꯍꯩꯇꯨꯞ ꯑꯗꯣ ꯍꯩ ꯃꯈꯜ ꯁꯨꯅꯕ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯣꯏꯕ ꯃꯅꯤꯄꯨꯔꯗ ꯐꯪꯕꯀꯣ ꯑꯇꯥꯡꯕ ꯍꯧꯖꯤꯛꯇꯤ ꯀꯩꯅꯣ ꯌꯥꯝꯅ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯄꯥꯝꯅ ꯆꯥꯅꯩꯅꯦ ꯃꯁꯤꯅ ꯀꯌꯥꯗ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯀꯔꯝꯕ ꯍꯩ ꯍꯩꯀ꯭ꯔꯨ ꯍꯩꯇꯨꯞ ꯑꯗꯒꯤ ꯁꯤꯁꯨꯅꯦ ꯍꯧꯖꯤꯛ ꯃꯃꯜ ꯍꯦꯟꯒꯠꯂꯦ ꯍꯥꯟꯅꯗꯤ ꯀꯧꯇꯥꯗ 10 ꯄꯤꯔꯝꯃꯦ ꯍꯧꯖꯤꯛꯅ 10 ꯄꯤꯔꯛꯑꯦ ꯃꯣꯏꯅ 20 ꯇꯧꯔꯛꯄꯁꯤꯗ ꯑꯗꯨꯗꯨꯅ 30 ꯌꯣꯟꯕꯗꯨꯅ ꯃꯣꯏꯅ ꯄꯤꯔꯛꯄꯗꯨꯅ ꯑꯩꯈꯣꯏꯅ ꯂꯨꯄꯥ 10 5 ꯅꯞꯄ ꯌꯣꯜꯂꯦ ꯑꯗꯩ ꯆꯝꯄ꯭ꯔꯥꯁꯤꯁꯨ ꯍꯥꯟꯅꯗꯤ ꯀꯦꯖꯤꯗ 100 ꯄꯤꯔꯝꯃꯦ ꯍꯧꯖꯤꯛꯁꯤꯅ 120 ꯌꯧꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯩꯁꯥꯗꯤ ꯈꯔ ꯑꯩꯈꯣꯏꯁꯨ ꯁꯨꯝ ꯐꯝꯕꯅꯤꯅ ꯃꯇꯝꯒꯤ ꯈꯔꯗꯤ ꯂꯣꯏ ꯍꯦꯜꯂꯒ ꯌꯣꯜꯂꯦ ꯑꯩꯈꯣꯏꯁꯦ ꯇꯣꯝ ꯇꯤꯚꯤꯒꯤ ꯀꯩꯊꯦꯜꯒꯤ ꯃꯄꯥꯎꯒꯤ ꯂꯥꯛꯆꯕꯅꯦ ꯏꯃꯥꯒꯤ ꯄꯣꯠꯆꯩꯁꯤꯡꯁꯦ ꯀꯗꯥꯏꯗ ꯇꯤꯛꯄꯤꯔꯛꯏꯅꯣ ꯑꯗꯨ ꯃꯃꯜꯅ ꯀꯌꯥ ꯌꯣꯜꯂꯤꯅꯣ ꯑꯗꯨ ꯍꯥꯏꯕꯤꯌꯨ ꯑꯗꯨ ꯏꯃꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯟꯅ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯀꯩꯁꯥꯝꯊꯣꯡ ꯇꯣꯞ ꯂꯩꯔꯛ ꯃꯤꯡ ꯃꯤꯡ ꯅꯣꯡꯃꯥꯏꯊꯦꯝ ꯀꯩꯅꯣ ꯁꯨꯅꯤꯇꯥ ꯅꯣꯡꯃꯥꯏꯊꯦꯝ ꯅꯣꯡꯃꯥꯏꯊꯦꯝꯅ ꯅꯤꯉꯣꯜꯅꯦꯕꯀꯣ ꯀꯩꯅꯣ ꯅꯣꯡꯃꯩ ꯀꯥꯞꯄꯝ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯃꯥꯗꯣ ꯏꯃꯥ ꯑꯂꯨ ꯑꯉꯥꯡꯕ ꯀꯩꯀꯩ ꯈꯥꯃꯦꯟꯁꯤꯟꯕ ꯀꯩꯀꯩ ꯃꯌꯥꯝ ꯌꯥꯎꯔꯤ ꯀꯌꯥꯗ ꯇꯤꯛꯄꯤꯔꯛꯏꯅꯣ ꯀꯌꯥꯗ ꯌꯣꯜꯂꯤꯅꯣ ꯑꯩꯅ ꯑꯆꯧꯕꯁꯤꯅ 70 ꯑꯗꯒꯤ ꯃꯆꯥꯁꯤꯅ 40ꯗ ꯇꯤꯛꯄꯅꯦꯕ ꯑꯗꯣ ꯑꯩꯅ 60 ꯌꯣꯜꯂꯦ ꯁꯤꯅ 100 ꯌꯣꯟꯕ ꯑꯆꯧꯕꯁꯤꯅ ꯑꯧ ꯑꯗꯒꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕꯅꯅꯦ 40 ꯇꯤꯛꯑꯦ 50 60 ꯁꯨꯃꯥꯏꯅ ꯌꯣꯜꯂꯦꯕ ꯁꯤꯡꯅ 50 ꯑꯩꯈꯣꯏꯅ 60 70 ꯁꯨꯃꯥꯏꯅ ꯌꯣꯟꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯃꯥ ꯑꯗꯣ ꯀꯩꯊꯦꯜ ꯐꯝꯕꯤꯔꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯏꯃꯥ ꯑꯩ ꯀꯩꯅꯣꯗꯩ ꯐꯝꯃꯛꯄꯅꯦ 2011ꯗꯩ ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯑꯧ ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯑꯗꯨꯗꯤ 2011ꯗꯒꯤ ꯍꯧꯖꯤꯛ ꯐꯝꯕꯤꯔꯛꯏꯁꯦ ꯍꯧꯖꯤꯛ 2021ꯅꯤꯀꯣ ꯑꯗꯣ ꯑꯍꯣꯡꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯅꯤ ꯀꯃꯥꯏꯅ ꯇꯧꯕꯤꯔꯝꯒꯦ ꯀꯩꯊꯦꯜꯁꯤꯕꯨ ꯍꯥꯟꯅ ꯀꯩꯊꯦꯜꯁꯤ ꯃꯔꯝꯗ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯄꯣꯠꯁꯤ ꯌꯥꯝ ꯁꯤꯠꯂꯝꯃꯦꯕ ꯑꯗꯣ ꯍꯧꯖꯤꯛꯅ ꯄꯣꯠꯁꯤꯠꯁꯤ ꯌꯥꯝ ꯋꯥꯠꯂꯦꯕ ꯑꯗꯣ ꯀꯩꯊꯦꯜꯁꯤꯒꯤ ꯍꯥꯏꯗꯤ ꯍꯣꯉꯛꯄ ꯍꯥꯟꯅ ꯂꯩꯔꯝꯕ ꯐꯤꯕꯝ ꯑꯗꯨꯒ ꯍꯧꯖꯤꯛ ꯀꯩꯊꯦꯜꯁꯤ ꯀꯃꯥꯏꯅ ꯍꯧꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯣ ꯀꯩꯊꯦꯜꯁꯦ ꯍꯥꯟꯅ ꯃꯤ ꯑꯇꯩ ꯐꯝꯃꯝꯗꯦꯕ ꯑꯌꯨꯛꯁꯦ ꯑꯩꯒ ꯏꯃꯥ ꯑꯃꯈꯛꯀ ꯏꯆꯦꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯐꯝꯃꯝꯃꯦꯕ ꯑꯗꯩ ꯃꯊꯪ ꯑꯗꯨꯝ ꯂꯥꯛꯄꯗꯒꯤ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝ ꯂꯥꯛꯑꯕꯅꯤꯅ ꯄꯣꯠꯁꯤꯠꯁꯨ ꯋꯥꯠꯂꯛꯑꯦꯕ ꯍꯥꯟꯅꯗꯤ ꯄꯣꯠꯁꯤꯠꯁꯦ ꯃꯌꯥꯝ ꯁꯤꯠꯂꯝꯃꯦꯕꯀꯣ ꯂꯨꯄꯥ 8,000ꯀꯤ ꯇꯤꯛꯄꯁꯤꯅ 9 10 ꯁꯨꯃꯥꯏꯅ ꯌꯣꯜꯂꯝꯃꯦꯕ ꯍꯧꯖꯤꯛꯅꯅꯦ 9ꯀꯤ ꯇꯤꯛꯎꯔꯒꯁꯨ 5 ꯌꯣꯟꯕ ꯂꯩꯍꯧꯕꯗꯨꯅ ꯅꯣꯡꯉꯥꯜꯂꯒ ꯑꯃꯨꯛ ꯃꯅꯨꯡꯗꯁꯨ ꯀꯩꯊꯦꯜꯁꯦ ꯑꯗꯨꯝ ꯂꯩꯀꯣ ꯑꯗꯣ ꯃꯅꯨꯡꯗ ꯐꯝꯗ꯭ꯔ ꯏꯃꯥ ꯍꯣꯏꯅ ꯁꯤ ꯂꯝꯕꯤ ꯃꯇꯥꯏꯗ ꯐꯝꯕꯤꯔꯤꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯑꯣ ꯃꯅꯨꯡꯗ ꯐꯝꯕꯁꯤꯅ ꯄꯣꯠꯁꯤꯠ ꯋꯥꯠꯄ ꯄꯣꯠ ꯇꯥꯡꯉꯝꯒꯅꯤ ꯀꯅꯥꯝ ꯂꯩꯕꯤꯗꯦꯕ ꯑꯗ ꯃꯇꯥꯏꯗ ꯑꯩ ꯃꯅꯨꯡꯗꯁꯨ ꯂꯩꯌꯦꯕ ꯑꯩꯒꯤ ꯑꯗꯣ ꯃꯇꯥꯏꯁꯤꯗ ꯐꯝꯃꯒꯅ ꯈꯔ ꯁꯤꯠꯄ ꯍꯦꯜꯂꯦꯅ ꯁꯤ ꯐꯝꯕꯅꯤ ꯃꯐꯝ ꯑꯅꯤ ꯀꯟꯕꯤꯕꯀꯣ ꯏꯃꯥꯒꯤ ꯃꯐꯝ ꯑꯅꯤ ꯑꯩꯈꯣꯏꯒꯤ ꯃꯆꯨꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯃꯆꯨꯁꯦ ꯑꯩꯈꯣꯏꯅ 170 ꯂꯧꯔꯦ ꯑꯗꯣ 200ꯇ ꯌꯣꯜꯂꯦ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯑꯇꯩ ꯀꯩꯅꯣ ꯀꯣꯕꯤ ꯊꯝꯆꯦꯠ ꯀꯩꯀꯩ ꯊꯝꯆꯦꯠꯁꯨ 35ꯇ ꯂꯧꯕ ꯅꯨꯃꯤꯠꯁꯨ ꯌꯥꯎꯏ 40ꯗ ꯂꯧꯕꯁꯨ ꯌꯥꯎꯏ ꯑꯩꯈꯣꯏꯅ 50 45ꯇ ꯂꯧꯔꯒꯅ 60 ꯁꯨꯃꯥꯏꯅ ꯌꯣꯜꯂꯦ ꯑꯗꯒꯤ 35 ꯂꯧꯔꯒꯅ 40 ꯁꯨꯃꯥꯏꯅ ꯌꯣꯜꯂꯦ ꯄꯣꯠ ꯆꯩ ꯌꯣꯟꯕꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯇꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗꯒꯤ ꯀꯩꯗꯒꯤ ꯄꯣꯠ ꯇꯤꯛꯄꯁꯦ ꯄꯣꯠ ꯑꯩꯈꯣꯏꯒꯤ ꯇꯤꯛꯄꯁꯤ ꯕꯖꯥꯔꯗꯩ ꯇꯤꯛꯎꯕ ꯅꯨꯃꯤꯠꯁꯨ ꯌꯥꯎꯔꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯒꯤ ꯑꯗꯨꯝ ꯇꯤꯛꯄꯁꯨ ꯌꯥꯎꯔꯦꯕ ꯒꯥꯔꯤ ꯃꯃꯜꯁꯨ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯚꯔꯥꯁꯨ ꯍꯦꯟꯒꯠꯂꯦꯅ ꯍꯥꯏ ꯑꯗꯨꯒ ꯚꯔꯥꯒ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟꯗꯣꯡꯒ ꯀꯥꯟꯗ ꯁꯦꯟꯗꯣꯡꯁꯦ ꯌꯥꯝ ꯍꯟꯊꯔꯦꯕ ꯍꯥꯟꯅꯗꯤ ꯌꯥꯝ ꯇꯣꯡꯉꯝꯃꯦꯕ ꯃꯁꯤ ꯃꯇꯥꯡꯗ ꯀꯩ ꯍꯥꯏꯕꯤꯅꯤꯡꯕ ꯂꯩꯒꯦ ꯏꯃꯥ ꯑꯗꯨꯝꯗ ꯂꯣꯏꯖꯔꯒꯦ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯌꯣꯟꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯒꯁꯨ ꯑꯩꯒꯤ ꯗ꯭ꯌꯨꯇꯤꯅꯤꯅꯀꯣ ꯇꯣꯂꯣꯞ ꯆꯥꯍꯧꯕ ꯅꯠꯇꯕꯅꯤꯅ ꯅꯣꯡꯃꯒꯤ ꯄ꯭ꯔꯣꯐꯤꯠ ꯈꯔꯗꯁꯨ ꯐꯪꯅꯕꯗ ꯌꯣꯟꯖꯔꯤꯅꯦꯕ ꯍꯧꯖꯤꯛꯇꯤ ꯁꯦꯟꯗꯣꯡꯁꯨ ꯈꯔ ꯍꯟꯊꯩ ꯍꯥꯏꯕꯅꯤꯀꯣ ꯍꯟꯊꯩꯌꯦꯕ ꯑꯧ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯀꯣꯔꯣꯅꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡꯁꯦ ꯑꯁꯤꯗꯤ ꯄꯣꯠ ꯌꯣꯟꯕ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯑꯕ 9ꯀꯤ ꯇꯤꯛꯄꯗꯨꯅ 14 15 ꯁꯨꯃꯥꯏꯅ ꯁꯤꯠꯂꯒ 40,000 50 60 ꯔꯣꯝꯗꯤ ꯑꯗꯨꯝ ꯇꯥꯜꯍꯧꯔꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯃꯥꯒ ꯎꯅꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯖꯕꯁꯦ ꯏꯃꯥ ꯄꯣꯠ ꯌꯥꯝ ꯁꯤꯠꯄꯤꯌꯨꯀꯣ ꯍꯣꯏ ꯍꯣꯏ
ꯍꯧꯖꯤꯛꯀꯤ ꯏꯃꯥ ꯑꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯣꯡꯆꯥꯛꯀꯁꯨ ꯃꯌꯥꯝ ꯌꯣꯜꯂꯦ ꯏꯃꯥꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯖꯒꯦ ꯃꯐꯝꯁꯤꯗꯗꯤ ꯌꯣꯡꯆꯥꯛꯀꯤ ꯃꯃꯜꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯦ ꯈꯪꯗꯦ ꯌꯣꯡꯆꯥꯛꯁꯦ ꯈꯤꯇꯪ ꯍꯪꯖꯒꯦ ꯏꯃꯥ ꯑꯩꯈꯣꯏꯁꯦ ꯇꯣꯝ ꯇꯤꯚꯤꯗꯒꯤ ꯂꯥꯛꯆꯕꯅꯤ ꯏꯃꯥꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯤꯇꯪ ꯁꯥꯟꯅꯖꯒꯦ ꯏꯃꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨꯕ ꯑꯩ ꯃꯤꯡ ꯁꯟꯗꯥꯅꯤ ꯀꯧꯋꯦ ꯁꯤ ꯀꯩꯁꯥꯝꯊꯣꯡ ꯅꯣꯡꯖꯝ ꯂꯩꯔꯛꯇꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯏꯃꯥꯁꯤ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯀꯌꯥ ꯀꯌꯥꯗ ꯏꯃꯥꯅ ꯇꯤꯛꯄꯤꯔꯛꯏꯅꯣ ꯀꯗꯥꯏꯗꯒꯤ ꯇꯤꯛꯄꯤꯔꯛꯏ ꯑꯗꯨꯒ ꯃꯃꯜꯅ ꯀꯌꯥꯗ ꯌꯣꯟꯕꯤꯔꯤꯅꯣ ꯄꯣꯠꯇꯤ ꯇꯦꯝꯄꯔꯔꯤ ꯃꯥꯔꯀꯦꯠꯇꯤ ꯍꯥꯡꯗ꯭ꯔꯕꯅꯤꯅ ꯎꯔꯤꯄꯣꯛꯇꯩꯁꯨ ꯇꯤꯛꯑꯦ ꯑꯗꯨꯒ ꯑꯗꯒꯤ ꯂꯋꯥꯏꯗꯒꯤ ꯄꯨꯊꯔꯛꯄ ꯁꯤꯡꯗꯣ ꯑꯗꯨꯝ ꯇꯤꯛꯑꯦ ꯑꯗꯨꯝ ꯈꯒ ꯑꯅꯝꯕꯅ ꯃꯈꯥꯔꯣꯝꯗꯒꯤ ꯃꯥꯏꯅ ꯄꯨꯈꯠꯂꯒ ꯌꯣꯟꯕ ꯉꯥꯛꯇ ꯑꯅꯝꯕꯅ ꯂꯋꯥꯏꯗꯩ ꯄꯣꯛꯄ ꯉꯥꯛꯇꯅꯤ ꯏꯃꯥꯁꯦ ꯀꯥꯏꯋꯥꯏꯗꯒꯤꯅꯦ ꯍꯥꯏꯕ ꯑꯩ ꯀꯩꯁꯥꯝꯊꯣꯡ ꯅꯣꯡꯖꯝ ꯂꯩꯔꯛꯇꯒꯤ ꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯃꯥ ꯌꯣꯡꯆꯥꯛꯁꯤ ꯀꯌꯥ ꯀꯌꯥ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯌꯣꯡꯆꯥꯛꯁꯤ ꯂꯣꯀꯦꯜꯒꯤ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯃꯣꯔꯦꯒꯤꯗꯣ ꯑꯣꯏꯗꯣꯏꯔꯥ ꯃꯣꯔꯦꯒꯤꯅꯤ ꯀꯌꯥ ꯀꯌꯥꯗ ꯏꯃꯥꯅ ꯂꯧꯕꯤꯔ ꯀꯌꯥ ꯌꯣꯜꯂꯤ ꯃꯄꯨꯟꯗ 500 ꯂꯧꯔꯛꯑꯦ 10 ꯆꯥꯝꯃꯒꯤ 10 ꯇꯧꯔꯒ ꯑꯗꯨꯒ ꯑꯩꯅ ꯌꯣꯟꯕꯁꯤꯅꯅꯦ ꯆꯥꯝꯃꯒꯤ 8 9 ꯃꯄꯨꯟ ꯑꯃꯗ ꯂꯨꯄꯥ 150 ꯃꯨꯛꯇꯅꯤ ꯆꯣꯡꯊꯣꯛꯏꯁꯦ ꯑꯗꯣ ꯑꯇꯣꯞꯄ ꯄꯣꯠꯆꯩꯁꯤꯡꯁꯤꯁꯨ ꯍꯥꯏꯕꯤꯌꯨꯅꯦ ꯍꯥꯏꯗꯤ ꯍꯋꯥꯏ ꯁꯤꯗꯩ ꯀꯩꯅꯣ ꯂꯩꯕ ꯃꯥꯜꯂꯦ ꯔꯥꯖꯃꯥ 75ꯗ ꯂꯧꯋꯦ ꯑꯗꯨꯒ ꯊꯕꯤꯅ 30 ꯑꯗꯥꯏꯒꯤ ꯆꯥꯡ ꯂꯧꯔꯦ ꯗꯁꯀꯨꯁꯁꯨꯅꯦ ꯗꯁꯀꯨꯁꯁꯨ 90 ꯆꯤꯡꯉꯦ ꯑꯩꯈꯣꯏꯅ ꯂꯧꯕꯗ ꯕꯤꯟꯁ ꯅꯨꯡꯒꯥꯁꯦ ꯑꯗꯨꯝ ꯕꯤꯟꯁꯅ 50 ꯆꯤꯡꯉꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯤ ꯆꯥꯡꯗ ꯑꯗꯨꯃꯥꯏꯅ ꯂꯧꯕꯅꯤ ꯀꯦꯞꯁꯤꯀꯝꯅ 70ꯗ ꯂꯧꯋꯤ ꯒꯖꯔꯅ 35ꯇ ꯂꯧꯋꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯃꯥ ꯍꯧꯖꯤꯛꯁꯤꯕꯨ ꯄꯣꯠ ꯌꯣꯟꯕ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯍꯧꯖꯤꯛꯁꯦ ꯏꯃꯣꯏꯅꯨ ꯃꯇꯨꯡꯗꯒꯤ ꯄꯣꯠ ꯌꯣꯟꯕꯁꯦ ꯈꯔ ꯋꯥꯔꯦ ꯍꯥꯟꯅꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯦꯕ ꯍꯧꯖꯤꯛꯇꯤ ꯈꯔ ꯋꯥꯔꯦ ꯀꯩꯊꯦꯜꯁꯦ ꯀꯃꯥꯏꯅ ꯇꯧꯕꯤꯒꯦ ꯀꯩꯊꯦꯜꯁꯦ ꯀꯩꯁꯥꯝꯊꯣꯡ ꯀꯩꯊꯦꯜꯅꯤ ꯀꯃꯥꯏꯅ ꯇꯧꯕꯤꯒꯦꯕ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯍꯥꯏꯕ꯭ꯔꯣ ꯑꯗꯨꯝ ꯄꯨꯡꯂꯩ ꯂꯩꯔꯤ ꯀꯩꯗꯧꯔꯨꯅꯤ ꯀꯩꯊꯦꯜꯁꯦ ꯄꯨꯡꯂꯩ ꯂꯩꯔꯤ ꯄꯣꯠꯁꯦ ꯑꯗꯨꯝ ꯌꯣꯟꯕꯤꯔꯤ ꯑꯗꯨꯝ ꯌꯣꯜꯂꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯃꯥꯒ ꯎꯅꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯖꯕꯁꯦꯀꯣ ꯀꯩꯁꯥꯝꯊꯣꯡ ꯑꯦꯂꯥꯡꯕꯝ ꯂꯩꯀꯥꯏ ꯅꯤꯔꯨꯄꯃꯥ ꯀꯩꯅꯣ ꯐꯝꯃꯤꯕ ꯃꯌꯥꯝꯁꯦ ꯁ꯭ꯋꯥꯏꯗꯩ ꯉꯥꯛꯇ ꯑꯅꯝꯕꯅ ꯑꯣꯏꯌꯦ ꯑꯇꯣꯞꯄ ꯃꯤ ꯂꯥꯛꯑꯒ ꯐꯝꯗꯕ꯭ꯔꯥ ꯁ꯭ꯋꯥꯏꯗ ꯑꯇꯣꯞꯄ ꯃꯤꯁꯨ ꯂꯥꯛꯑꯒ ꯐꯝꯃꯤ ꯁ꯭ꯋꯥꯏꯗꯒꯤꯁꯨ ꯑꯗꯨꯝ ꯌꯥꯎꯋꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯏꯃꯥꯒꯤ ꯄꯣꯠꯆꯩꯁꯤꯡꯁꯦ ꯀꯗꯥꯏꯗꯒꯤ ꯇꯤꯛꯄꯤꯔꯛꯏꯅꯣ ꯑꯗꯨꯗꯨꯒ ꯃꯃꯜꯅ ꯀꯌꯥ ꯀꯌꯥ ꯇꯤꯛꯄꯤꯔꯒꯦ ꯏꯃꯥꯅ ꯀꯌꯥꯗ ꯀꯃꯥꯏꯅ ꯊꯥꯕꯤꯔꯤꯅꯣ ꯑꯩꯈꯣꯏꯅ ꯕꯖꯥꯔꯗꯒꯤ ꯑꯗꯨꯝ ꯇꯤꯛꯑꯦ ꯀꯌꯥ ꯀꯌꯥꯗ ꯇꯤꯛꯄꯤꯔꯛꯏꯅꯣ ꯄꯣꯠꯆꯩꯁꯤꯡꯁꯦ ꯑꯃꯃꯝꯇ ꯑꯣꯏꯅ ꯃꯃꯜ ꯑꯂꯨꯁꯦ ꯑꯩꯈꯣꯏ 65ꯁꯨ ꯇꯤꯛꯏ ꯍꯨꯝꯐꯨꯁꯨ ꯇꯤꯛꯏ ꯑꯗꯨꯒ 10ꯁꯨ ꯌꯣꯜꯂꯤ ꯑꯩꯈꯣꯏ ꯉꯝꯅꯕ ꯑꯗꯨꯝ ꯌꯣꯜꯂꯤ ꯑꯇꯩꯁꯤꯡꯁꯤꯁꯨ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩ ꯆꯥꯡ ꯑꯃ ꯑꯣꯏꯅ ꯑꯗꯨ ꯄꯣꯠꯆꯩꯁꯤꯡꯁꯤꯒꯤ ꯃꯃꯜꯗꯣ ꯈꯔ ꯇꯥꯛꯄꯤꯌꯣꯅꯦ ꯏꯃꯥ ꯑꯗꯨ ꯌꯣꯡꯆꯥꯛꯀꯁꯤꯁꯨ ꯌꯥꯎꯔꯤ ꯌꯣꯡꯆꯥꯛ ꯑꯗꯒꯤ ꯒꯖꯔ ꯌꯣꯡꯆꯥꯛꯁꯦ ꯑꯩꯈꯣꯏꯅ 50ꯗ 1,200 ꯂꯧꯏ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯌꯣꯟꯕꯅ ꯀꯩꯅꯣ ꯌꯣꯜꯂꯦ ꯆꯥꯝꯃꯒꯤ 3 ꯆꯥꯝꯃꯒꯤ 5 ꯑꯗꯨꯃꯥꯏꯅ ꯌꯣꯜꯂꯦ ꯑꯗꯨ ꯌꯣꯡꯆꯥꯛꯁꯦ ꯑꯩꯈꯣꯏ ꯂꯣꯀꯦꯜꯒꯤ ꯑꯣꯏꯗꯣꯏꯔꯥ ꯃꯣꯔꯦꯒꯤ ꯑꯣꯏꯗꯣꯏꯔꯥ ꯂꯣꯀꯦꯜ ꯅꯠꯇꯦ ꯁꯤꯗꯤ ꯅꯥꯒꯥꯂꯦꯟ ꯃꯀꯣꯛꯆꯤꯡ ꯑꯗꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯌꯣꯡꯆꯥꯛꯁꯤ ꯌꯥꯝ ꯀꯟꯅ ꯄꯨꯊꯣꯛꯄ ꯎꯗꯦ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯌꯣꯡꯆꯥꯛꯁꯤ ꯁ꯭ꯋꯥꯏꯗꯗꯤ ꯌꯣꯡꯆꯥꯛꯁꯤ ꯂꯩꯇꯦꯗ ꯂꯩꯇꯦꯕ ꯃꯣꯔꯦꯒꯨꯝꯕ ꯗꯤꯃꯥꯄꯨꯔꯒꯨꯝꯕ ꯑꯗꯒꯤ ꯑꯇꯩ ꯑꯁ꯭ꯋꯥꯏꯗ ꯂꯩꯕ ꯆꯤꯡ ꯂꯩꯗꯅꯀꯣ ꯁ꯭ꯋꯥꯏꯗ ꯀꯥꯡꯄꯣꯛꯄꯤ ꯑꯗꯒꯤ ꯃꯀꯣꯠ ꯑꯁ꯭ꯋꯥꯏꯗ ꯂꯩꯔꯤꯕꯁꯤꯡ ꯑꯁ꯭ꯋꯥꯏꯁꯤꯗꯩ ꯍꯦꯟꯅ ꯑꯇꯩ ꯂꯩꯇꯕ ꯃꯥꯜꯂꯦꯗ ꯂꯣꯀꯦꯜꯒꯤ ꯁ꯭ꯋꯥꯏꯒꯤ ꯇꯝꯄꯥꯛꯀꯤ ꯑꯣꯏꯅꯗꯤ ꯌꯣꯡꯆꯥꯛꯁꯤ ꯏꯔꯩ ꯂꯩꯇꯦ ꯏꯃꯥꯒꯤꯁꯦ ꯀꯧꯈꯥꯁ ꯌꯥꯎꯋꯦ ꯀꯧꯈꯥꯁꯅ ꯀꯌꯥ ꯀꯧꯈꯥꯁꯤꯅ ꯄꯋꯥꯗ 100 ꯑꯣꯜꯂꯦ ꯑꯩꯈꯣꯏꯅ ꯀꯦꯖꯤꯗ 150 ꯑꯗꯨꯃꯥꯏꯅ ꯂꯧꯋꯦ ꯀꯩꯊꯦꯜ ꯐꯝꯕꯤꯔꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯏꯃꯥ ꯆꯍꯤ 3-4 ꯁꯨꯔꯦ ꯑꯗꯨꯗꯤ ꯆꯍꯤ 3-4ꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯃꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯊꯦꯜ ꯏꯃꯥꯅ ꯎꯕꯤꯔꯝꯃꯤꯒ ꯍꯧꯖꯤꯛꯀ ꯀꯩ ꯑꯍꯣꯡꯕ ꯂꯩꯒꯦ ꯑꯩꯈꯣꯏ ꯌꯥꯝ ꯈꯔ ꯌꯥꯝ ꯃꯃꯥꯡ ꯅꯠꯇꯕꯅꯤꯅꯀꯣ ꯀꯩꯁꯨ ꯑꯍꯣꯡꯕ ꯂꯩꯇꯦꯅ ꯈꯜꯂꯤꯗ ꯄꯣꯠ ꯆꯩ ꯌꯣꯟꯕꯗꯤ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯄꯣꯠ ꯆꯩ ꯌꯣꯟꯕ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯑꯗꯣ ꯄꯣꯠ ꯆꯩꯗꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ꯭ꯔꯥ ꯁꯤꯠꯄ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯄꯣꯠ ꯆꯩꯁꯤ ꯇꯤꯛꯄꯁꯦ ꯏꯃꯥꯅ ꯃꯐꯝꯁꯤꯗꯩꯁꯤꯗꯒꯤ ꯀꯩꯅꯣ ꯇꯧꯔꯤꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯧꯖꯤꯛꯇꯤ ꯒꯥꯔꯤ ꯚꯔꯥꯁꯨ ꯍꯦꯟꯒꯠꯂꯕꯅꯤꯅ ꯒꯥꯔꯤ ꯚꯔꯥ ꯄꯤꯊꯣꯛꯈꯤꯕꯒ ꯑꯗꯒꯤ ꯁꯦꯟꯗꯣꯡꯒ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯗꯨꯒ ꯁꯤꯒꯤ ꯌꯣꯜꯂꯤꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯐꯤꯠꯁꯤꯅ ꯏꯃꯨꯡꯗ ꯀꯩ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕ꯭ꯔꯥ ꯀꯃꯥꯏꯅ ꯑꯗꯨꯝ ꯈꯔ ꯉꯝꯃꯤ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤꯀꯣ ꯏꯆꯥ ꯏꯁꯨꯒꯤ ꯆꯥꯅ ꯊꯛꯅꯕ ꯁꯨꯝ ꯑꯆꯥꯄꯣꯠ ꯑꯣꯏꯔꯁꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯑꯣꯏꯔꯁꯨ ꯈꯔ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯗꯨꯝ ꯃꯇꯦꯡ ꯑꯗꯨꯝ ꯈꯔ ꯄꯥꯡꯉꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯃꯥꯒ ꯎꯅꯔ ꯋꯥꯔꯤ ꯋꯥꯇꯥꯏꯁꯦ ꯁꯥꯟꯅꯖꯕꯁꯦꯀꯣ ꯏꯃꯥ ꯄꯣꯠ ꯌꯥꯝ ꯁꯤꯠꯄꯤꯔꯣ ꯔꯤꯅꯥ ꯀꯩ ꯂꯝꯗꯒꯤ ꯑꯣꯏꯗꯣꯏꯅꯣ ꯁꯤ ꯂꯣꯡꯖꯝ ꯂꯩꯔꯛ ꯃꯅꯨꯡꯗꯒꯤ ꯑꯣ ꯏꯆꯦꯒꯤ ꯑꯉꯥꯡ ꯑꯣꯏꯗꯣꯏꯔꯣ ꯃꯥꯅꯦ ꯆꯍꯤ ꯀꯌꯥꯃꯨꯛ ꯁꯨꯔꯒꯦ ꯆꯍꯤ 3.5 ꯏꯆꯦꯅ ꯀꯩꯊꯦꯜ ꯁꯤꯗꯩꯁꯤꯗ ꯐꯝꯕ ꯊꯣꯛꯄꯤꯔꯤꯁꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯀꯨꯏꯔꯦ ꯑꯗꯨꯝ ꯆꯍꯤ 2ꯃꯨꯛ ꯑꯗꯨꯃꯥꯏꯅꯗꯤ ꯐꯥꯔꯦ ꯍꯥꯏꯗꯤ ꯏꯆꯦꯅ ꯁꯤꯗꯩꯗ ꯀꯩꯊꯦꯜ ꯐꯝꯕꯤꯔꯤꯁꯦ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕ꯭ꯔꯥ ꯁꯤꯒꯤ ꯁꯦꯟꯗꯣꯡꯁꯤꯅ ꯀꯃꯥꯏ ꯇꯧꯕ ꯈꯒꯗꯤ ꯑꯗꯨꯝ ꯉꯝꯃꯦ ꯑꯉꯥꯡ ꯀꯌꯥ ꯁꯨꯕꯤꯔꯒꯦ 2 ꯁꯨꯔꯦ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒ ꯑꯃꯗꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯍꯧꯔꯦ ꯑꯗ ꯑꯩꯈꯣꯏꯒꯤ ꯀꯩꯊꯦꯜꯁꯦ ꯀꯃꯥꯏꯅ ꯇꯧꯕ
ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯁꯤꯠꯂꯦ ꯈꯔ ꯀꯥꯟꯅꯩ ꯑꯗꯨꯝ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯀꯣꯔꯣꯅꯥꯒꯤ ꯀꯩꯒꯤ ꯃꯐꯝꯗ ꯄꯣꯠꯐꯝ ꯐꯝꯅꯈꯤꯕꯅꯤꯅ ꯈꯤꯇꯪ ꯄꯣꯠ ꯁꯤꯠꯄ ꯋꯥꯠꯂꯦꯅ ꯍꯥꯏ ꯏꯆꯦꯒꯤꯗꯤ ꯀꯃꯥꯏꯅ ꯈꯔꯗꯤ ꯑꯗꯨꯝ ꯋꯥꯠꯂꯦ ꯑꯗꯣ ꯍꯥꯟꯅꯗꯤ ꯈꯔ ꯍꯦꯜꯂꯝꯃꯦ ꯍꯟꯗꯛꯅ ꯈꯔ ꯑꯃꯨꯛ ꯍꯟꯊꯔꯦ ꯃꯌꯥꯝ ꯐꯝꯖꯤꯜꯂꯛꯄꯁꯤꯗꯀꯣ ꯑꯗꯨꯅ ꯏꯆꯦꯒꯤ ꯌꯨꯝꯁꯦ ꯁꯤꯗꯒꯤꯅꯤꯀꯣ ꯑꯗꯣ ꯀꯩꯅꯣ ꯇꯧꯕꯤꯕ꯭ꯔꯥ ꯌꯨꯝꯗ ꯍꯥꯏꯗꯤ ꯑꯉꯥꯡꯒꯤ ꯀꯩꯒꯤ ꯌꯦꯡꯕꯤꯅꯕ ꯀꯃꯥꯏꯅ ꯂꯩꯇꯕ꯭ꯔꯥ ꯑꯉꯥꯡ ꯄꯨꯔꯒ ꯏꯆꯦꯅ ꯁꯤꯗꯩꯗ ꯐꯝꯕꯤꯔꯤꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧ ꯀꯩꯅꯣ ꯇꯧꯕ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤꯈꯩꯁꯦ ꯂꯣꯏꯅꯃꯛ ꯄꯣꯠꯐꯝ ꯂꯣꯏ ꯐꯝꯃꯦꯕ ꯏꯅꯦꯝꯄꯣꯛꯇꯨꯅ ꯉꯥ ꯌꯣꯜꯂꯦ ꯑꯁꯤꯗ ꯑꯗꯒꯤ ꯏꯆꯦ ꯑꯃꯁꯨ ꯑꯥꯗ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯆꯥꯎꯅ ꯀꯩꯅꯣ ꯇꯧꯔ ꯌꯣꯜꯂꯦ ꯑꯁꯣꯝ ꯅꯥꯀꯟꯗ ꯐꯝꯍꯧꯕꯗꯣ ꯑꯗꯨꯒ ꯑꯩ ꯊꯟꯗ ꯌꯨꯝꯗ ꯂꯩꯍꯧꯕꯗꯣ ꯇꯟꯕ ꯑꯉꯥꯡꯁꯦ ꯁꯦꯟꯅꯕꯤꯅꯤꯡꯉꯥꯏ ꯃꯤ ꯂꯩꯇꯦꯕ ꯃꯤ ꯌꯥꯝꯗꯦꯕ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨꯅ ꯑꯩ ꯉꯥꯛꯇ ꯅꯠꯇꯗꯤ ꯂꯩꯌꯨ ꯌꯥꯗꯕ ꯑꯗꯨꯒꯤ ꯄꯨꯊꯣꯔꯛꯏ ꯌꯥꯗꯦ ꯅꯨꯡꯉꯥꯏꯖꯩ ꯏꯆꯦ ꯑꯗꯣ ꯉꯁꯤꯒꯤ ꯑꯩꯈꯣꯏ ꯏꯆꯦꯒꯤ ꯄꯣꯠꯆꯩꯁꯤꯡꯁꯦ ꯃꯃꯜꯁꯦ ꯀꯌꯥ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗ ꯈꯤꯇꯪ ꯈꯪꯖꯒꯦꯕꯀꯣ ꯏꯆꯦꯅ ꯀꯌꯥꯗ ꯇꯤꯛꯄꯤꯔꯛꯏꯅꯣ ꯀꯗꯥꯏꯗ ꯇꯤꯛꯄꯤꯔꯛꯄꯅꯣ ꯑꯗꯨꯒ ꯃꯃꯜꯅ ꯀꯌꯥ ꯌꯣꯜꯂꯤꯅꯣ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯑꯂꯨ ꯑꯉꯥꯡꯕ ꯍꯋꯥꯏ ꯁꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯀꯩ ꯂꯩ ꯃꯌꯥꯝ ꯑꯣ ꯑꯂꯨ ꯑꯉꯥꯡꯕꯁꯤꯅ ꯀꯦꯖꯤꯗ 50ꯗ ꯇꯤꯛꯑꯦ ꯑꯗꯨꯒ 40ꯗ ꯌꯣꯜꯂꯦ ꯑꯗꯨꯒ ꯍꯋꯥꯏ ꯊꯔꯥꯛ ꯃꯈꯥꯃꯨꯕꯤꯁꯦ ꯑꯁꯤꯅ ꯀꯦꯖꯤꯗ ꯀꯩꯅꯣ 30ꯗ ꯑꯗꯨꯒ 120ꯁꯨ ꯌꯣꯜꯂꯤ 100ꯁꯨ ꯌꯣꯜꯂꯤ 110ꯁꯨ ꯌꯣꯜꯂꯤ ꯃꯑꯣꯡ ꯌꯦꯡꯉꯒ ꯑꯗꯨꯝ ꯌꯣꯜꯂꯦ ꯑꯗꯣ ꯍꯋꯥꯏꯟꯕꯤꯅ ꯀꯦꯖꯤꯗ 50 ꯂꯧꯋꯦ ꯈꯥꯃꯦꯟ ꯑꯁꯤꯟꯕꯅ 90 ꯑꯗꯒꯤ ꯀꯣꯕꯤꯅ 10ꯗ ꯂꯧꯋꯦ ꯀꯣꯕꯤ ꯐꯨꯟꯗꯤ ꯑꯗꯨ ꯀꯣꯕꯤ ꯂꯩꯅ 30ꯗ ꯑꯗꯨ ꯀꯣꯕꯤ ꯑꯃ ꯃꯇꯨꯝꯁꯦ ꯑꯁꯤꯅ 15ꯗ ꯂꯧꯋꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯆꯦ ꯑꯗꯣ ꯏꯆꯦꯅ ꯀꯩꯊꯦꯜ ꯐꯝꯕ ꯆꯍꯤ 2ꯃꯨꯛ ꯁꯨꯔꯦ ꯍꯥꯏꯊꯣꯛꯄꯤꯔꯛꯏꯁꯦ ꯌꯨꯝꯗ ꯁꯨꯝ ꯂꯩꯕ ꯇꯟꯕꯒꯤꯔ ꯅꯠꯇ꯭ꯔꯒ ꯀꯩ ꯈꯨꯗꯣꯡꯆꯥꯗꯕꯒꯨꯝꯕ ꯂꯩꯕ꯭ꯔꯥ ꯀꯃꯥꯏꯅ ꯌꯨꯝꯗꯁꯨ ꯏꯇꯣꯝꯇ ꯉꯥꯏꯍꯧꯋꯦꯕꯀꯣ ꯂꯩꯕꯗꯣ ꯈꯔ ꯆꯤꯛꯑꯦꯕ ꯑꯩꯈꯣꯏꯅ ꯂꯩꯕ ꯖꯒꯥꯗꯣ ꯑꯗꯨ ꯏꯊꯟꯗ ꯂꯩꯍꯧꯕꯁꯨ ꯇꯟꯕ ꯑꯗꯒꯤꯗꯤ ꯑꯩ ꯅꯨꯄꯥꯗꯨꯁꯨ ꯃꯁꯥꯗꯣ ꯈꯔ ꯁꯣꯜꯂꯦꯕ ꯅꯍꯥꯟꯋꯥꯏ ꯁꯨꯝ ꯀꯩ ꯍꯣꯠꯅꯕꯤꯔꯤꯒꯦ ꯑꯩ ꯅꯨꯄꯥꯔꯣ ꯐꯣꯟ ꯀꯩꯀꯥ ꯁꯦꯝꯕ ꯃꯩ ꯁꯦꯝꯕ ꯑꯗꯒꯤ ꯃꯈꯨꯠ ꯃꯁꯥꯗꯤ ꯌꯥꯝ ꯍꯩꯌꯦ ꯑꯗꯣ ꯃꯁꯥꯗꯣ ꯍꯟꯗꯛ ꯅꯥꯔꯨꯕꯗꯨꯗ ꯈꯔ ꯁꯣꯜꯂꯦ ꯊꯕꯛ ꯏꯟꯈꯥꯡ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯆꯦꯅ ꯊꯣꯛꯂꯛꯑꯒ ꯁꯨꯃꯥꯏꯅ ꯌꯨꯝꯒꯤ ꯀꯩꯒꯤ ꯑꯉꯥꯡꯒꯤ ꯁꯨꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯕꯁꯦ ꯑꯗꯣ ꯑꯉꯥꯡꯁꯦ ꯐꯖꯅ ꯁꯦꯝꯕꯤꯔꯒ ꯍꯌꯦꯡ ꯏꯆꯦ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥ ꯂꯩꯕ ꯉꯝꯕ ꯑꯣꯏꯕꯤꯌꯣ ꯏꯃꯥꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯁꯦ ꯇꯣꯝ ꯇꯤꯚꯤꯒꯤ ꯀꯩꯊꯦꯜꯒꯤ ꯃꯄꯥꯎꯗꯒꯤ ꯂꯥꯛꯆꯕꯅꯤ ꯑꯩ ꯍꯩꯔꯣꯛꯇꯒꯤꯅꯦ ꯃꯤꯡꯅ ꯀꯔꯤ ꯃꯤꯡꯗꯤ ꯔꯥꯙꯦ ꯀꯧꯏ ꯏꯃꯥꯅ ꯍꯩꯔꯣꯛꯇꯒꯤ ꯁꯤ ꯇꯥꯟꯅ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯀꯩ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯤꯒꯦ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯂꯩꯇꯦ ꯚꯔꯥꯁꯦ ꯃꯣꯏꯅꯅꯦ ꯈꯤꯇꯪ ꯍꯦꯛ ꯀꯩꯅꯣ ꯇꯧꯕꯗꯅꯦ ꯂꯧꯅꯤꯡꯕꯗ ꯂꯧꯋꯦ ꯑꯩꯈꯣꯏꯁꯦ ꯆꯠꯄꯗꯅꯦ ꯆꯠꯅꯤꯡꯉꯛꯇ꯭ꯔꯦ ꯑꯗꯨꯒ ꯑꯗꯨꯝ ꯆꯠꯄꯗꯤ ꯍꯩꯅꯈꯤꯕꯅꯦ ꯑꯗꯒꯤ ꯇꯣꯡꯉꯁꯨ ꯇꯣꯡꯗ꯭ꯔꯁꯨ ꯏꯃꯨꯡꯒꯤ ꯂꯩꯇ ꯂꯥꯏꯔ ꯄꯨꯕꯅꯤꯅꯅꯦ ꯑꯗꯨꯝ ꯆꯠꯇꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯗꯨꯝ ꯆꯠꯂꯦ ꯏꯃꯨꯡꯗ ꯏꯃꯥꯅ ꯍꯧꯖꯤꯛ ꯌꯣꯜꯂꯤꯕ ꯄꯣꯠꯆꯩꯁꯤꯅ ꯀꯔꯤ ꯁꯨꯝ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕ ꯀꯌꯥꯕꯨꯛ ꯌꯥꯝꯅ ꯏꯃꯥꯅ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯝꯅ ꯋꯥꯏꯌꯦ ꯄꯥꯡꯕ ꯉꯝꯗꯦ ꯑꯗꯣ ꯁꯤꯁꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯕꯒꯤ ꯑꯗꯨꯝ ꯌꯣꯜꯂꯨꯔꯒ ꯑꯃꯒꯤ ꯈꯪꯗꯦ ꯉꯥꯏꯍꯥꯛꯀꯤ ꯅꯪꯅꯅꯕ ꯍꯥꯏꯕꯗꯣ ꯑꯗꯒꯤ ꯃꯤꯒꯤꯁꯨ ꯇꯣꯟꯕ ꯌꯥꯗꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤꯁꯨ ꯅꯪꯗꯕ ꯌꯥꯗꯕꯒꯤꯀꯣ ꯑꯗꯒꯤ ꯍꯖꯦꯔꯥ ꯁꯨꯔꯨꯔꯁꯨ ꯅꯥꯃꯠ ꯑꯃꯒꯤ ꯂꯨꯄꯥ 100 ꯄꯨꯔꯛꯑꯅꯤ ꯆꯦꯡ ꯋꯥꯟꯕꯒ ꯑꯗꯒꯤ ꯄꯣꯠꯆꯩ ꯂꯩꯕꯒ ꯑꯗꯨꯝ ꯀꯣꯟꯅꯕ ꯉꯝꯗꯦ ꯁꯤꯁꯤꯅ ꯑꯣꯏꯔꯒꯗꯤ ꯇꯣꯡꯗ꯭ꯔꯒꯁꯨ ꯉꯁꯤ ꯉꯥꯛꯇꯪ ꯁꯤꯟꯅꯔꯒ ꯍꯌꯦꯡꯗꯤ ꯑꯗꯨꯝ ꯑꯃ ꯈꯪꯗꯦ ꯂꯂꯣꯟꯕ ꯑꯩꯈꯣꯏꯒꯤ ꯂꯤꯆꯠꯅꯦꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯃꯥ ꯍꯧꯖꯤꯛꯁꯤꯕꯨ ꯑꯩꯈꯣꯏ ꯏꯃꯥꯅ ꯀꯩꯊꯦꯜ ꯐꯝꯕꯤꯔꯤꯁꯦ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯀꯩꯊꯦꯜꯁꯤꯕꯨ ꯀꯩꯊꯦꯜꯁꯤ ꯄꯣꯠ ꯁꯤꯠꯇ꯭ꯔꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯄꯣꯠꯁꯦ ꯀꯨꯏꯔꯒꯦ ꯏꯃꯥ ꯀꯩꯊꯦꯜ ꯐꯝꯕꯤꯕ ꯑꯩꯗꯤ ꯀꯨꯏꯕ ꯍꯥꯏꯁꯦ ꯀꯩꯊꯦꯜꯁꯤꯕꯨꯗꯤ ꯑꯩ ꯁꯨꯝ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡꯗꯒꯤꯀꯣ ꯑꯗꯨꯝ ꯈꯔ ꯆꯠꯄꯗꯒꯤ ꯑꯗꯨꯝ ꯐꯝꯕꯅꯦꯕ ꯑꯩꯗꯤ ꯃꯍꯧꯁꯥꯒꯤꯗꯤ ꯑꯗꯨꯝ ꯆꯦꯡ ꯄꯨꯕꯅꯦꯕ ꯆꯦꯡ ꯑꯗꯨꯝ ꯊꯥꯕꯅꯦ ꯑꯗꯩꯗ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯌꯣꯟꯕꯁꯦ ꯍꯧꯖꯤꯛ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩꯈꯣꯏꯅ ꯈꯔ ꯇꯥꯡꯅ ꯌꯣꯟꯕꯁꯨ ꯃꯣꯏꯅ ꯇꯥꯡꯅ ꯂꯧꯅꯤꯡꯗꯦ ꯑꯗꯒꯤ ꯈꯔ ꯋꯥꯅ ꯄꯤꯔꯁꯨ ꯃꯕꯨꯛꯅꯤꯡ ꯍꯦꯛꯇ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯃꯣꯏꯅ ꯑꯁ ꯍꯥꯞꯄꯣꯗ ꯍꯥꯞꯈꯤꯕꯗ ꯁꯦꯟꯗꯣꯡ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯏꯃꯥꯒꯤꯁꯦ ꯏꯪꯈꯣꯜꯗꯩ ꯑꯣꯏꯗꯣꯏꯔꯥ ꯃꯤꯉꯣꯟꯗ ꯇꯤꯛꯄꯤꯔꯛꯄ ꯑꯣꯏꯗꯣꯏꯔꯥ ꯑꯁ ꯃꯤꯒꯤꯗꯒꯤ ꯑꯗꯨꯝ ꯈꯔ ꯂꯧꯕꯅꯦꯗ ꯑꯗꯒꯤ ꯑꯩꯒꯤꯗꯩꯁꯨ ꯑꯗꯨꯝ ꯈꯔ ꯁꯦꯛꯑꯒ ꯑꯗꯨꯝ ꯇꯧꯔꯒ ꯑꯗꯨꯝ ꯄꯣꯔꯛꯏꯅꯦꯗ ꯆꯥꯎꯔꯥꯛꯅ ꯏꯃꯥꯁꯤ ꯂꯨꯄꯥ ꯀꯌꯥꯃꯨꯛꯀꯤ ꯑꯣꯏꯗꯣꯏꯅꯣ ꯆꯥꯎꯔꯥꯛꯅ ꯂꯨꯄꯥ ꯑꯩ ꯈꯔꯗꯤ ꯌꯣꯟꯈꯔꯦ 1,000ꯒ ꯆꯅꯤ ꯆꯍꯨꯝ ꯆꯥꯛꯍꯥꯎꯁꯦ ꯀꯃꯥꯏꯅ ꯂꯩꯕꯤꯔꯤꯒꯦ ꯆꯥꯛꯍꯥꯎꯁꯦ ꯑꯩꯅ ꯂꯧꯔꯛꯄ ꯌꯨꯝꯗꯒꯤ ꯂꯧꯔꯛꯄꯗꯗꯤꯅꯦ ꯂꯨꯄꯥ ꯁꯤ ꯍꯧꯖꯤꯛ 40ꯅꯦ ꯂꯧꯔꯛꯏꯁꯦ ꯑꯗꯣ ꯑꯩꯅ 10 ꯇꯥꯕ ꯌꯣꯜꯂꯦ ꯑꯗꯒꯤ ꯉꯝꯖꯔꯒꯅ 100ꯁꯨ ꯍꯦꯛ ꯄꯤꯅꯤꯡꯗꯕꯁꯨ ꯌꯥꯎꯏꯗ
ngamnaba dum yonbada ꯍꯧꯖꯤꯛ ꯀꯣꯔꯣꯅꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯚꯔꯥ ꯍꯦꯟꯒꯠꯍꯟꯕ ꯑꯗꯒꯤꯗꯤ ꯄꯣꯠ ꯆꯩ ꯌꯣꯟꯕꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯀꯣ ꯑꯗꯣ ꯀꯣꯔꯣꯅꯥꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ ꯑꯗꯨ ꯁꯤꯗꯩꯗ ꯏꯃꯥꯅ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤ ꯈꯨꯗꯣꯡꯆꯥꯗꯕ ꯀꯔꯤ ꯀꯔꯤ ꯂꯩꯒꯦ ꯏꯃꯨꯡꯗ ꯁꯤꯅ ꯀꯩꯀꯩ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯀꯦ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯚꯔꯥꯁꯦ ꯑꯩꯈꯣꯏꯅꯅꯦ ꯔꯦꯞ ꯑꯃ ꯍꯥꯏꯐꯦꯠ ꯇꯥꯏꯌꯦꯅ ꯄꯤꯔꯨꯕꯁꯦ ꯌꯥꯗꯗꯅ ꯅꯝꯗꯅ ꯍꯦꯛꯇ ꯂꯧꯕꯒꯤ ꯆꯥꯡ ꯑꯃ ꯇꯧꯏ ꯑꯗꯣ ꯑꯩꯈꯣꯏꯅ ꯇꯥꯖꯕꯗꯤ ꯏꯝꯐꯥꯜ ꯌꯧꯕꯗ ꯍꯩꯔꯣꯛꯇꯒꯤ ꯂꯨꯄꯥ 70 ꯂꯧꯔꯦꯅ ꯇꯥꯖꯩꯌꯦꯕꯀோ ꯑꯗꯣ ꯋꯥꯡꯖꯤꯡꯗꯒꯤꯅ 50 ꯂꯧꯔꯦꯅ ꯇꯥꯖꯩꯌꯦ ꯑꯗꯨꯗꯩꯗ ꯑꯗꯨꯝ ꯌꯥꯗꯗꯅ ꯃꯣꯏ 70 ꯃꯔꯐꯨ ꯑꯗꯨꯝ ꯂꯧꯁꯜꯂꯦ ꯁꯦꯟꯗꯣꯡꯁꯤꯒ ꯑꯗꯒꯤ ꯌꯣꯜꯂꯤꯕ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯆꯩꯁꯦ ꯁꯤꯒꯤ ꯁꯦꯟꯗꯣꯡꯁꯤꯒ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕꯔꯥꯒꯤ ꯄꯤꯊꯣꯛꯈꯤꯕꯒ ꯀꯔꯤ ꯍꯥꯏꯗꯤ ꯀꯌꯥꯝ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯁꯦꯟꯗꯣꯡꯁꯤ ꯂꯩꯔꯤꯒꯦ ꯑꯁ ꯁꯦꯟꯗꯣꯡꯗꯤ ꯉꯁꯤꯗꯤꯅꯦ ꯑꯩ ꯀ꯭ꯋꯥ ꯑꯃꯒ ꯆꯥ ꯑꯃ ꯊꯛꯈꯤꯕꯒ ꯂꯨꯄꯥ 200 ꯆꯠꯈ꯭ꯔꯅꯤ ꯑꯗꯣ ꯇꯣꯡꯗꯣꯏꯗ ꯑꯗꯨꯈꯛ ꯇꯣꯡꯉꯝꯗꯣꯏꯅꯦ ꯌꯥꯎꯔꯝꯃꯔꯣꯏ ꯑꯗꯨꯝ ꯀꯩꯅꯣ ꯀꯥꯟꯗ ꯑꯩꯈꯣꯏ ꯅꯨꯡꯇꯤꯒꯤ ꯂꯥꯛꯈ꯭ꯔꯕꯅꯤꯅ ꯁꯤꯁꯦ ꯂꯨꯄꯥ 200ꯗꯨ ꯆꯠꯆꯈ꯭ꯔꯒꯁꯨꯅꯦ ꯃꯤꯒꯤ ꯄꯩꯁꯥ ꯈꯔ ꯄꯨꯗꯣꯔꯤꯗꯅ ꯁꯤꯅ ꯑꯗꯨꯝ ꯉꯥꯛꯇꯪ ꯍꯌꯦꯡꯒꯤꯁꯨ ꯍꯣꯔꯦꯟꯒꯤꯁꯨ ꯄꯨꯕ ꯍꯪꯅꯕꯗꯨ ꯐꯪꯅꯗꯕꯅꯤꯅ ꯁꯨꯝ ꯂꯦꯟꯅꯅꯕꯒꯤꯅꯦꯗ ꯑꯩꯈꯣꯏ ꯍꯥꯏꯁꯤꯗꯤ ꯑꯁꯦꯡꯕ ꯑꯣꯏꯔꯖꯥꯠꯅꯦ ꯂꯂꯣꯟꯕꯤꯒꯤ ꯑꯁꯦꯡꯕ ꯋꯥꯅꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯃꯥꯒ ꯎꯅꯔ ꯋꯥꯔꯤ ꯁꯥꯟꯅꯖꯩ ꯏꯃꯥ ꯑꯃ ꯂꯩꯔꯦ ꯏꯃꯥꯒꯤꯁꯦ ꯃꯪꯒ꯭ꯔꯥ ꯀꯩꯀꯩ ꯃꯌꯥꯝ ꯌꯥꯎꯔꯤ ꯏꯃꯥꯁꯤꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯖꯒꯦ ꯃꯌꯥꯝ ꯄꯨꯟꯅ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯦ ꯏꯃꯥꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯏꯕꯤꯌꯣ ꯑꯩꯈꯣꯏꯁꯦ ꯇꯣꯝ ꯇꯤꯚꯤꯒꯤ ꯀꯩꯊꯦꯜꯒꯤ ꯃꯄꯥꯎꯗꯒꯤ ꯂꯥꯛꯆꯕꯅꯤ ꯑꯩ ꯅꯝꯕꯣꯟꯗꯒꯤ ꯈꯣꯟꯗꯣꯝꯕꯤ ꯅꯝꯕꯣꯜꯗꯒꯤ ꯁꯤꯕꯨꯛ ꯂꯥꯛꯄꯁꯦ ꯏꯃꯥꯗ ꯀꯩ ꯈꯨꯗꯣꯡꯆꯥꯕ ꯆꯥꯗꯕ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯈꯨꯗꯣꯡꯗꯤ ꯐꯖꯅ ꯆꯥꯗ꯭ꯔꯦ ꯏꯁꯥꯒꯤ ꯔꯤꯖꯥꯕ ꯒꯥꯔꯤ ꯇꯧꯔ ꯂꯥꯛꯏꯅꯦ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯚꯔꯥ ꯄꯤꯊꯣꯛꯈꯤꯕꯒ ꯑꯗꯒꯤ ꯁꯦꯟꯗꯣꯡꯁꯤꯒ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯑꯁ ꯁꯨꯝ ꯀꯔꯕꯥꯔꯅꯦꯅ ꯇꯧꯕ ꯋꯥꯅꯤ ꯁꯦꯟꯗꯣꯡ ꯑꯝꯇ ꯌꯥꯎꯄꯣꯠꯇꯦꯗ ꯍꯥꯟꯅꯒ ꯍꯧꯖꯤꯛꯀꯒꯤ ꯈꯦꯠꯅꯕ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯌꯥꯝ ꯊꯤꯅ ꯈꯦꯠꯅꯈ꯭ꯔꯦ ꯍꯥꯟꯅꯅꯤ ꯏꯁꯥꯁꯦ ꯈꯔ ꯀꯣꯝꯅ ꯀꯔꯕꯥꯔ ꯇꯧꯔꯝꯃꯦ ꯍꯧꯖꯤꯛꯇꯤꯅꯦ ꯌꯥꯝ ꯋꯥꯅ ꯀꯔꯕꯥꯔ ꯇꯧꯏ ꯇꯧꯗ ꯌꯥꯗꯕꯩ ꯇꯧꯕ ꯋꯥꯅꯤ ꯏꯃꯥꯒꯤ ꯄꯣꯠꯆꯩꯁꯤꯡꯁꯦ ꯃꯪꯒ꯭ꯔꯥ ꯑꯂꯨ ꯉꯥꯡꯕ ꯀꯩꯀꯩ ꯃꯌꯥꯝ ꯌꯥꯎꯔꯤꯕ ꯃꯃꯜꯁꯤꯡꯁꯦ ꯀꯌꯥꯅꯣ ꯑꯗꯨꯒ ꯀꯗꯥꯏꯗꯒꯤ ꯇꯦꯛꯄꯤꯔꯛꯄꯅꯣ ꯍꯥꯏꯕꯤꯌꯨ ꯏꯃꯥꯅ ꯀꯌꯥꯗ ꯊꯥꯔꯤꯅꯣ ꯀꯌꯥꯗ ꯂꯧꯕꯤꯔꯛꯄꯅꯣ ꯁꯤꯁꯦ ꯏꯕꯦꯝꯃ ꯃꯣꯔꯦꯗꯒꯤ ꯑꯩꯅ ꯈꯔ ꯂꯧꯖꯕꯅꯦꯕꯀꯣ ꯃꯪꯒ꯭ꯔꯥꯅ ꯂꯨꯄꯥ 70 ꯑꯗꯒꯤ ꯎꯃꯣꯔꯣꯛꯅ ꯂꯨꯄꯥ 300 ꯑꯂꯨꯅ ꯂꯨꯄꯥ 70 ꯈꯥꯃꯦꯟꯁꯤꯟ 90 ꯍꯋꯥꯏ ꯊꯔꯥꯛ 70 ꯑꯗꯩ ꯁꯦꯟꯗ꯭ꯔꯥꯡ ꯃꯔꯨꯝ 70 ꯔꯥꯖꯃꯥ 50 ꯑꯗꯨꯃꯥꯏꯅ ꯌꯣꯟꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯃꯥ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯃꯥꯒꯤ ꯄꯣꯠꯆꯩꯁꯤꯡꯁꯦ ꯍꯧꯖꯤꯛ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯄꯣꯠꯆꯩꯁꯦ ꯍꯧꯖꯤꯛ ꯀꯣꯔꯣꯅꯥꯅ ꯃꯐꯝꯗ ꯐꯝꯈꯤꯕꯩꯅꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯗꯣ ꯃꯤꯁꯤꯡꯁꯦ ꯀꯩꯅꯣ ꯇꯧꯗꯤꯌꯦ ꯄꯣꯠꯆꯩ ꯁꯤꯠꯇꯦ ꯍꯥꯏ ꯀꯃꯥꯏꯅ ꯇꯧꯖꯥꯠꯅꯣ ꯏꯃꯥꯒꯤ ꯁꯤꯠꯇꯦ ꯑꯩꯈꯣꯏ ꯌꯣꯜꯂꯤꯕ ꯕꯣꯔꯥꯁꯦ ꯅꯣꯡꯃꯗ ꯂꯣꯏ ꯇꯨꯝꯕ ꯉꯝꯗꯦ ꯕꯣꯔꯥ ꯑꯃꯅ ꯅꯨꯃꯤꯠ 2 3 ꯑꯗꯨꯃꯥꯏꯅ ꯌꯣꯜꯂꯤ ꯀꯩꯊꯦꯜ ꯐꯝꯕꯤꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯏꯃꯥ ꯀꯩꯊꯦꯜ ꯀꯨꯝꯕꯁꯦ ꯆꯍꯤ 10ꯃꯨꯛꯇꯤ ꯐꯥꯔꯦ ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯐꯝꯕꯤꯕ꯭ꯔꯥ ꯑꯇꯣꯞꯄꯗ ꯐꯝꯃꯩꯔꯥ ꯑꯍꯥꯟꯕꯗꯤ ꯕꯖꯥꯔ ꯃꯅꯨꯡꯗ ꯐꯝꯃꯝꯃꯦꯕꯀꯣ ꯍꯟꯗꯛ ꯀꯣꯔꯣꯅꯥꯒꯤꯅꯦ ꯆꯥꯛꯀꯧꯕ ꯃꯇꯨꯡꯗ ꯀꯩꯁꯥꯝꯊꯣꯡꯗ ꯈꯔ ꯐꯝꯖꯕ ꯃꯐꯝꯗꯨ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯩꯔꯤꯕ ꯃꯐꯝꯁꯤꯒ ꯍꯥꯟꯅ ꯐꯝꯕꯤꯔꯛꯄ ꯃꯐꯝꯗꯨꯒ ꯀꯩ ꯈꯦꯠꯅꯕ ꯂꯩ ꯑꯁ ꯈꯦꯠꯅꯕꯗꯤ ꯌꯥꯝ ꯊꯤ ꯑꯩꯈꯣꯏ ꯕꯖꯥꯔ ꯃꯅꯨꯡꯒꯤꯗꯤ ꯃꯤ ꯃꯌꯥꯝ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝ ꯑꯗꯒꯤ ꯃꯤ ꯃꯌꯥꯝ ꯂꯥꯛꯑ ꯂꯩꯕꯤꯗꯣ ꯁꯤꯗꯗꯤ ꯀꯩꯁꯥꯝꯊꯣꯡꯒꯤ ꯂꯝꯕꯤ ꯑꯆꯠꯄ ꯈꯔ ꯈꯖꯤꯛꯇꯅ ꯂꯩꯕꯤꯕꯅꯤꯅꯕꯀꯣ ꯄꯣꯠꯁꯦ ꯂꯣꯏ ꯉꯝꯗꯕ ꯏꯃꯨꯡꯗ ꯀꯩꯗ ꯁꯤꯒꯤ ꯀꯩꯅꯣꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯐꯪꯉꯛꯏꯕ ꯁꯦꯟꯗꯣꯡ ꯈꯔꯁꯤꯅ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯋꯤ ꯍꯣꯏ ꯈꯔꯗꯤ ꯑꯗꯨꯝ ꯄꯥꯡꯖꯩ ꯑꯗꯨ ꯄꯥꯡꯖꯅꯕꯅꯤ ꯊꯣꯛꯆꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯃꯥ ꯑꯗꯣ ꯌꯨꯝꯗ ꯏꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯀꯅꯥ ꯂꯩꯒꯦ ꯏꯆꯥ ꯆꯥꯎꯔꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯋꯤ ꯆꯥꯎꯔꯦ ꯏꯆꯥ ꯅꯨꯄꯥ ꯏꯆꯥ ꯅꯨꯄꯤ ꯃꯧ ꯂꯩꯖꯔꯦ ꯑꯗꯨꯝ ꯏꯃꯥꯅ ꯑꯗꯨꯝ ꯄꯣꯠꯐꯝꯁꯤꯗꯩꯁꯤꯗ ꯀꯩꯅꯣ ꯑꯣꯏꯅ ꯊꯣꯛꯄꯤꯔꯛꯑꯦ ꯑꯧ ꯑꯗꯨꯃꯥꯏꯅ ꯄꯣꯠ ꯌꯣꯟꯕ ꯑꯣꯏꯅ ꯊꯣꯛꯆꯔꯛꯑꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯃꯥꯒ ꯎꯅꯔ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯖꯕ ꯏꯃꯥꯕꯨ ꯊꯥꯒꯠꯆꯔꯤ ꯃꯁꯤꯅꯤ ꯉꯁꯤ ꯇꯣꯝ ꯇꯤꯚꯤꯒꯤ ꯀꯩꯊꯦꯜꯒꯤ ꯃꯄꯥꯎ ꯃꯌꯥꯝꯅ ꯀꯔꯤ ꯀꯝꯗꯧꯕꯤꯕꯒꯦ ꯍꯥꯏꯕꯗꯨ ꯀꯃꯦꯟꯇ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯎ ꯃꯌꯥꯝꯒꯤꯗꯃꯛꯇ ꯍꯣꯠꯅꯖꯔꯤꯕ ꯑꯁꯤꯗ ꯃꯌꯥꯝꯒꯤ ꯄꯨꯛꯅꯤꯡꯒꯤ ꯑꯄꯦꯟꯕ ꯄꯦꯟꯗꯕ ꯍꯥꯞꯆꯤꯜꯍꯟꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯂꯧꯈꯠꯆꯒꯅꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯇꯣꯝ ꯇꯤꯚꯤꯒꯤ ꯀꯩꯊꯦꯜꯒꯤ ꯃꯄꯥꯎ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯑꯣꯏꯅꯥ ꯃꯦꯔꯤꯅꯥ ꯆꯅꯨꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ